Hi guys, ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯦꯝ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯗꯤꯁꯤꯖꯟ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯃꯤꯕꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟꯗꯨꯅ ꯍꯌꯦꯡꯒꯤ ꯄꯨꯟꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯎꯔꯝꯒꯅꯤ, ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯔꯝꯃꯗꯤ ꯐꯗꯧꯅꯤꯅꯦ, ꯑꯁ ꯑꯩ ꯑꯗꯨ ꯇꯧꯔꯝꯃꯗꯤ, ꯑꯩ ꯑꯗꯨ ꯆꯠꯂꯝꯃꯗꯤ ꯐꯒꯗꯕꯅꯤ ꯀꯥꯏꯅ ꯁꯣꯜꯂꯧꯕ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯅꯀꯣ, ꯑꯩ ꯑꯗꯨ ꯇꯧꯔꯝꯕꯗꯤ ꯌꯥꯝ ꯐꯩꯍꯦ, ꯑꯩ ꯑꯗꯨ ꯆꯠꯂꯨꯕꯗꯨ ꯌꯥꯝ ꯐꯩꯍꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯣꯜꯂꯧꯕꯁꯤ ꯄꯥꯝꯃꯦꯕ ꯁꯤꯅꯦ ꯑꯩꯅ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯄꯥꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯔꯥꯏꯠ ꯗꯤꯁꯤꯖꯟꯁꯤ ꯀꯃꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯑꯣꯏ, ꯑꯗꯨ ꯆꯃꯝꯅꯩ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯉꯣꯟꯗ ꯐꯠꯇꯕ ꯑꯃꯒ ꯑꯐꯕ ꯑꯃꯒ ꯑꯃ ꯈꯜꯂꯨ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯑꯐꯕ ꯈꯟꯒꯅꯦꯕ꯫ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯑꯐꯕ ꯑꯃꯒ ꯃꯔꯛꯇ ꯈꯜꯂꯨ ꯍꯥꯏꯇꯥꯔꯒꯗꯤ, ꯅꯠꯇ꯭ꯔꯒ ꯑꯄꯥꯝꯕ ꯑꯃꯒ ꯃꯔꯛꯇ ꯈꯜꯂꯨ ꯍꯥꯏꯇꯥꯔꯒꯗꯤ ꯅꯉꯣꯟꯗ ꯑꯗꯨꯝ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯁꯥ꯫ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯅꯪꯒꯤ ꯒꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯉꯦꯕ꯫ ꯅꯪꯒꯤ ꯂꯥꯏꯐꯀꯤ ꯒꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯅꯤꯡꯁꯤꯡꯉꯛꯑꯣꯕ꯫ ꯑꯩꯈꯣꯏ ꯒꯣꯜ ꯂꯩꯇꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯒꯣꯜꯁꯤ ꯍꯥꯟꯅ ꯊꯝꯕꯤꯔꯣ꯫ ꯒꯣꯜꯁꯤ ꯀꯃꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯈꯤꯕꯅꯤ, ꯒꯣꯜ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕ ꯑꯃꯒ, ꯑꯗꯒꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯄ ꯒꯤꯐꯇꯨ ꯈꯪꯒꯅꯤ, ꯒꯣꯗ ꯒꯤꯚꯟ ꯒꯤꯐ, ꯑꯩꯈꯣꯏ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯒꯤꯐ ꯈꯪꯒꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤ ꯁꯦꯝꯖꯈꯤꯕꯅꯤ꯫ ꯁꯤ ꯑꯅꯤꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯒꯣꯜ ꯁꯦꯝꯕꯗ꯫ ꯚꯤꯗꯤꯑꯣ ꯑꯅꯤꯁꯤꯒꯤ ꯂꯤꯡꯛ ꯑꯩ ꯃꯈꯥꯗ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ꯫ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤꯁꯤ, ꯅꯪꯅ ꯑꯦꯅꯤ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯔꯝꯗꯥꯏꯗꯣ, ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯇꯧꯗꯣꯏ ꯊꯕꯛꯁꯤ, ꯑꯩꯅ ꯆꯠꯀꯗꯣꯏ ꯊꯕꯛꯁꯤ ꯑꯩ ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯒꯗ꯭ꯔꯥ? ꯑꯩ ꯒꯣꯜꯗꯨꯗ ꯌꯧꯕꯗ ꯅꯛꯁꯤꯜꯂꯛꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯞꯊꯣꯛꯂꯛꯏꯕ꯭ꯔꯥ? ꯁꯤ ꯌꯦꯡꯕꯤꯌꯣꯕ꯫ ꯑꯗꯨꯒ ꯅꯪꯒꯤ ꯒꯣꯜꯗꯨꯗ ꯅꯛꯁꯤꯜꯂꯛꯄ ꯂꯝꯕꯤ ꯑꯣꯏꯔꯕ, ꯑꯩ ꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩ ꯒꯣꯜꯗꯨ ꯌꯧꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ, ꯁꯤꯒ ꯒꯣꯜꯗꯨꯗ ꯅꯛꯁꯤꯜꯂꯛꯄ, ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ, ꯑꯗꯨꯇꯥꯔꯗꯤ ꯅꯪ ꯌꯦꯁ ꯍꯥꯏꯕꯤꯌꯣꯕ꯫ ꯑꯗꯨꯒ ꯁꯤꯗꯤ ꯑꯩ ꯒꯣꯜꯗꯨꯗꯩ ꯂꯥꯞꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯗꯤ ꯅꯣ꯫ ꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕꯅꯦꯕ, ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯕ꯫ ꯅꯪ ꯒꯣꯜ ꯑꯃ ꯊꯝꯃꯒ ꯂꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗꯤꯁꯤꯖꯟ ꯂꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯑꯌꯥꯝꯕ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯑꯣꯏꯒꯅꯦꯕ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯪꯅ ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯉꯥꯛꯇꯗ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕꯅ ꯌꯦꯁ ꯍꯥꯏꯔꯒ ꯒꯣꯜꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯟꯗ ꯉꯥꯛꯇ ꯗꯤꯁꯤꯖꯟ ꯂꯧꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ, ꯅꯪ ꯁꯛꯁꯦꯁ ꯑꯣꯏꯕꯗ ꯂꯥꯏꯒꯅꯦꯕ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯂꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯒꯅꯨ꯫ ꯌꯥꯝ ꯍꯦꯟꯅ ꯈꯜ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯅꯪ ꯊꯕꯛ ꯑꯃꯐꯥꯎ ꯇꯧꯕ ꯉꯝꯗꯅ ꯑꯃꯨꯛ ꯄꯨꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯤꯝꯄꯜ ꯁ꯭ꯇꯦꯞꯁꯤ ꯁꯤ ꯈꯛꯇ ꯇꯧꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯣꯏꯗꯅ ꯔꯣꯡ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈ꯭ꯔꯦ ꯈꯜꯂꯁꯤꯅꯦ, ꯑꯗꯨꯀꯥꯟꯗ ꯅꯪ ꯐꯝꯃꯒ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯑꯁ ꯔꯣꯡ ꯗꯤꯁꯤꯖꯟ ꯂꯧꯈ꯭ꯔꯦ, ꯑꯁ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯇꯧꯔꯝꯃꯣꯏꯗ ꯊꯕꯛꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯋꯥꯈꯜꯗꯨ ꯃꯨꯏꯗꯔꯒ ꯗꯥꯎꯟ ꯇꯧꯍꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯇꯕ꯫ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯅꯕ ꯍꯣꯠꯅꯕ꯫ ꯅꯪꯅ ꯇꯧꯈꯤꯕꯗꯨ, ꯅꯪꯅ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯁꯣꯏꯈꯤꯕꯗꯣ, ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯝꯍꯧꯒꯦ, ꯀꯔꯤ ꯇꯝꯍꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯍꯥꯏꯗꯤ ꯑꯩ ꯔꯣꯡ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯈ꯭ꯔꯦ, ꯑꯗꯨꯃ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤ ꯃꯥꯡꯍꯜꯂꯒ ꯂꯩꯇꯕ, ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯑꯩꯈꯣꯏꯗꯤ ꯗꯥꯎꯟ ꯇꯧꯍꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯇꯕ꯫ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤ ꯂꯩ ꯍꯥꯏꯔꯒ, ꯑꯗꯨꯒꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯅꯣ, ꯁꯤ ꯃꯌꯥꯝꯁꯦ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯔꯥꯏꯠ ꯄꯥꯔꯁꯟ ꯑꯃ ꯑꯣꯏꯍꯜꯂꯛꯄ, ꯁꯤꯅꯦꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ꯫ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯥꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯑꯩ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ, ꯃꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯕ ꯌꯥꯕ꯫ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫